Hokiba tang anida pambaina luchingba UNLF Advisory Committee ki President Ahal Ibungo retired Professor Wahengbam Ingo atopaming Luwang na Leikhidre party asinal awaba fongdokpaga loinana Leikhidre luchingba asigi mafamda yawolgi kaikhumnaba ulagli Lal huluba asigi Department of Publicity and Education ki Secretary Charairongba thokjomna khujyekpiduna thadorakpa cherolamana hai Professor W Ingo kumza lising amaga chamapan nifunipan ki November 5 da Imphal West District ki manung chana leiba Wahengbam leikai da Wahengbam ibomcha maitei amade Wahengbam ongbi medhabati ani ki mapari oina fangjaki Ahal Ibungo asi machil manaw taret ki manungda ani shuba sung nupadana mahakna ahal ne piklingai dagi hongna mahai masinda thawai yawbuta natana matam amage party ge afong basthanglu pan Manipuri Youth League pan mil ki angan basarukta achauba thodang kaya lauduna leipak miyam ge atangba mani ama oina horakhi mahak Manipur College ta PUC loraba matung Assam Agriculture University Jorhat ta BSc Agri kumza lising amaga chamapan humputara manga da loishinki aduga lising kumza lising amaga chamapan Humputara tareta MSc Agri loishinduna kumza lising amaga chamapan humputara nipanda Department of Agriculture Government of Manipur Extension Officer Regional Potato Farm Chandel Dishi Block ta thabak puba hokhi masigi matung Manipur Agricultural College Society ki chairman oina su thau puramki kaina thangda kumza lising amaga chamapan Mariputara Nithoida Manipur University dagi PhD loishinduna doctorate fangki masigi matung Central Agriculture University Kauda the head of Department of Horticulture College of Agriculture COA oina pukhi Ahal Ibungo asi party gi wakhalonda yumpham oiduna Manipur asi chinjak ta mipan tangdana maromdom lepang ngamnabagi wakhalonda achetpa firep amaga loinana thabak tawkhi Masigi mathakta Manipur gi kachin koya sinba thungna chatuna Laumi Sinmi Singhi Association kaya semgatkhi amasung thabak oina pangthoktuna Laumi Sinmi kaya gi awaba kaya marum kokhanbiramkhi Ahal Ibungo asi Manipur gi ningtambagi lalhouda adukki matek thawai hakchang lupchakhiba luchingba amane Party asigi damakta thodang kaya ama pangthokpirame chahi yamsel lakpana hakchang gi fivam soksil laklaba fauba kumza lising ani kunmanga gi July thada pangthokhiba 10th General Assembly da party ki advisory committee ke president ama oina General Assembly asibu lamjing lamtak pibiduna mapung phana 10th Central Committee ama sembiram ki Ahal Ibungo asina pamjana 10th General Assembly hongdokpan numita fongdok piramba mahaki wakhalon I want to die in liberate John haiba wahayasi ngasisu UNLF ki liklam chatta isinduna laihoragadaba yawolgi wakhalon ama oihoragani Luchingba Ahal Ibungo asina Leikhidre mahaki imung manung amasung marup mapang singna thengna horiba awabada party asina thamoi shokna saruk yari haina cherolasina makha tari